ꯃꯌꯥꯝ ꯆꯍꯤ ꯑꯅꯧꯕꯒꯤ ꯑꯊꯨꯝꯕ ꯈꯔ ꯆꯥꯈꯤꯒꯦ. ꯁꯤꯗꯤ ꯑꯣꯔꯦꯟꯖ ꯖꯥꯃꯨꯟꯅꯤ. ꯑꯣꯔꯦꯟꯖ ꯀꯂꯔꯒꯤ ꯖꯥꯃꯨꯟꯅꯤ. ꯑꯣꯔꯦꯟꯖ ꯀꯃꯥꯏꯅ ꯇꯧꯏ? ꯍꯥꯎ ꯃꯌꯥꯝ ꯈꯨꯍꯥꯎ ꯑꯃ. ꯍꯥꯎ. ꯍꯪꯒꯥꯝ ꯑꯄꯥꯛꯄꯁꯦ ꯆꯤꯛꯎꯒꯦ. ꯍꯥꯎ. ꯁꯤꯡꯖꯨꯅ. ꯍꯥꯎꯕ꯭ꯔꯣ? ꯈꯨꯍꯥꯎ ꯑꯃ. ꯃꯦꯀꯞ ꯑꯃ ꯇꯧꯗꯦ. ꯕ꯭ꯂꯁ ꯂꯥꯏꯠ ꯇꯩꯔꯒ. ꯃꯌꯥꯝ ꯆꯍꯤ ꯑꯅꯧꯕꯒꯤ ꯑꯊꯨꯝꯕ ꯈꯔ ꯆꯥꯈꯤꯒꯦ. ꯃꯌꯥꯝ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯃꯤꯊꯥꯏ ꯈꯔ ꯆꯥꯒꯦ. ꯍꯥꯏ ꯃꯌꯥꯝ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯃꯤꯊꯥꯏ ꯈꯔ ꯆꯥꯒꯦ. ꯑꯍꯥꯟꯕꯩꯁꯦ ꯂड्डू ꯍꯥꯟꯅꯤꯜꯂꯛꯀꯦ ꯃꯌꯥꯝ ꯁꯦ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ. ꯑꯊꯨꯝꯕꯁꯦ ꯆꯍꯤ ꯑꯅꯧꯕꯁꯦ ꯆꯥꯔꯒ ꯊꯨꯝꯅꯕ. ꯍꯥ. ꯍꯥꯎ. ꯆꯥ ꯍꯥꯎꯋꯦ. ꯁꯣꯟꯗꯦ. ꯁꯪꯒꯣꯝ ꯁꯦꯝꯕꯅꯤ. ꯁꯤꯗꯤ ꯑꯣꯔꯦꯟꯖ ꯖꯥꯃꯨꯟꯅꯤ. ꯑꯣꯔꯦꯟꯖ ꯀꯂꯔ. ꯑꯣꯔꯦꯟꯖ ꯀꯂꯔꯅꯤꯅ. ꯑꯣꯔꯦꯟꯖ ꯀꯂꯔꯒꯤ ꯖꯥꯃꯨꯟꯅꯤ. ꯑꯣꯔꯦꯟꯖꯀꯃꯥꯏꯅ ꯇꯧꯏ? ꯍꯥ. ꯑꯊꯨꯝꯕ ꯌꯥꯝ ꯄꯥꯝꯃꯦꯕ. ꯑꯗꯨ ꯑꯊꯨꯝꯕ ꯆꯥꯔꯤꯃꯤ. ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯦ. ꯏꯁꯤꯡ ꯊꯛꯀꯦ. ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ. ꯃꯌꯥꯝ ꯍꯟꯗꯣꯡꯒꯤ ꯌꯦꯡꯉꯨ. ꯃꯥ ꯅꯨꯡꯉꯥꯏꯅ ꯏꯟꯚꯔꯇꯔ ꯃꯊꯛꯇ ꯐꯤꯒ ꯏꯟꯊꯔꯒ ꯇꯨꯝꯅ ꯂꯩꯊꯣꯛꯈ꯭ꯔꯦ. ꯃꯤꯅꯨ. ꯃꯤꯅꯥ. ꯑꯩꯈꯣꯏꯒꯤ ꯐꯦꯇꯦꯜꯂꯦꯁꯦ ꯑꯩꯅ ꯃꯥꯡꯈ꯭ꯔꯦ. ꯁꯤꯗ ꯃꯥ ꯅꯨꯡꯉꯥꯏꯅ ꯕ꯭ꯂꯦꯡꯀꯦꯠ ꯃꯊꯛꯇ ꯇꯨꯝ ꯂꯩꯔꯝꯃꯤꯅꯦ. ꯐꯦꯇꯦꯜꯂꯦ. ꯐꯦꯇꯦꯜꯂꯦ. ꯏꯃꯥ 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 ꯏꯃꯥ. ꯐꯦꯇꯦꯜꯂꯦ. ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯨꯝꯃꯤ. ꯑꯩꯅ ꯃꯥꯡꯈ꯭ꯔꯦꯅ ꯀꯣꯏꯊꯤ ꯊꯤꯔꯤ. ꯅꯨꯡꯁꯤꯕꯅ. ꯐꯦꯇꯦꯜꯂꯦ. ꯐꯦꯇꯦꯜꯂꯦ. ꯌꯦꯡꯉꯣ ꯌꯦꯡꯉꯣ. ꯐꯖꯅ ꯇꯨꯝꯈꯔꯦꯅꯦ ꯁꯤꯕꯨ. ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯤꯕꯨ. ꯅꯨꯡꯁꯤꯔ ꯌꯦꯡꯉꯨꯅꯦ ꯃꯇꯧꯁꯦ. ꯐꯦꯇꯦꯜꯂꯦ. ꯃꯨꯅꯨꯅꯨ. ꯑꯩ ꯃꯩꯃ. ꯄꯨꯇꯨꯅꯨ ꯅꯨꯡꯁꯤꯕꯅ ꯃꯁꯛꯀꯤ ꯅꯨꯡꯁꯤꯔ ꯌꯦꯡꯉꯨꯅꯦ. ꯑꯩꯅ ꯍꯧꯗꯣꯛꯄꯤꯔꯦ ꯇꯨꯝꯕ. ꯐꯦꯇꯦꯜꯂꯦ. ꯑꯌꯥ ꯐꯦꯇꯦꯜꯂꯦ ꯁꯦꯜꯐꯤ ꯂꯧꯈꯔꯦꯅꯦ. ꯑꯌꯥ ꯁꯤ ꯀꯅꯥꯅꯣ ꯁꯦ? ꯐꯦꯇꯦꯜꯂꯦ. ꯐꯦꯇꯦꯜꯂꯦ. ꯑꯩꯈꯣꯏꯒꯤ ꯐꯦꯇꯦꯜꯂꯦꯁꯦ ꯅꯨꯡꯁꯤꯕꯅ ꯏꯃꯥ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ. ꯑꯣ ꯏꯃꯥ ꯐꯦꯇꯦꯜꯂꯦ. ꯑꯗꯨꯃꯥꯏꯅ ꯇꯨꯝꯅꯕ꯭ꯔꯅꯦ? ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯣ ꯏꯃꯥ. ꯏꯃꯥ
ꯀꯩ ꯇꯧꯏꯁꯤꯕꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯂꯩꯔꯦ ꯀꯣꯕꯤ ꯃꯅꯥꯇꯥꯕꯤ ꯂꯩꯔꯦ ꯕꯣꯔꯥ ꯂꯩꯔꯦ ꯈꯥꯃꯦꯟ ꯕꯣꯔꯥ ꯂꯩꯔꯦ ꯆꯥꯛ ꯂꯩꯔꯦ ꯑꯁꯤꯒ ꯍꯪꯒꯥꯝ ꯊꯣꯡꯕ ꯂꯩꯔꯦ ꯁꯤꯅ ꯍꯋꯥꯏꯆꯥꯔ ꯊꯣꯡꯕꯅꯤ
mày cha biết rồi xin chú xe lấy đây ngài là cha nhé nè có khi nào làm này bị đứa xe ngoài về đi lại cầm anh sẽ rồi cả với cái nó anh ấy dừng bởi xin nào thằng cái xe nó dừng bởi xin nào thằng cái xe mà chẳng biết đó chả biết được bước bye mày